Torbung amadi Fogokchau Ikaida Churachandpur romdagi Kuki Khutlai Paiba Singna Nongmai amadi bom Kaptharakhraba Matung ngasi Thoubal district ki Heirok amadi Tengnopal district ki Manung Chanba Heirok mamangda leiba chingda helicopter sizinaduna combing operation tathakre hairi Tongan ba source tagi press na fangba pauda ngasi angan ba ayuk tagi hauna Thoubal district ki Heirok ta 31 AR 33 AR amadi 46 AR gi masing yamlaba security forces sing changsilaktuna Heirok ngarok thel amadi Heirok litan gi area singda deploy tawduna laiki amadi Heirok part 3 gi ngarok thel area da su thi buhumbagi thabak chatharam ki haiki Tungda Heirok SDC office mayada security forces sing changsilaktuna leiraba matung drone thagatuna chinggi akoibagi fibam sing yenglaba matung army gi helicopter da security forces sing anirak ahumlak holaktuna Heirok khumangi chingkhonggi lobukta taraba matung garina amuk army sing adu Heirok mamangi ayokpa chinglomda pusinkhiba miyamna unahokhi hairi Press na thajaba yaba mafamdagi fangba pauda Heirok tagi Tengnopal district ki Manung Chanba chingda kakhatkhiba yaba lambi singda security forces sing koisinduna leiraba matung Heirok mamangi chinggi area singda ayuk pung nipan makhairum tabadagi combing operation chathaba hokhibani hairi ngasi ayuk helicopter da puraknaga chinglomda changkhiba security force singdi nungthil athengba faubada thoklakpasu leitri haujik faubagi oina mifa mipun gi chapchaba pau fangba ngamdri Nakal amaromda ngasi ayuk angan badagi hauna karigumba information amata pidana lan lakpadawna Heirok ki tongan ba mafam singda masing yamlaba security forces sing changsilaktuna koisinduna leiba amadi thiba humbagi thabak chatharamba drone thagatpa amadi helicopter paisilaktuna Heirok ki lobukta helicopter taduna miyamda aki akhang pokhalambagi thawong asi Heirok ki miyamna yaningde haina Heirok apunba club ki advisor M Ramesona phongdorakli Thongdok asigi matangda Heirok apunba maira paibi yauna ngasi nungthil Heirok thokchom laikai da pangthokpa paumi singa unaba amada Heirok apunba club ki advisor M Ramesona makhatana haikibada ngarang nahanta Torbungda Kuki Singna nongmai kaptharakiba adudadi security changsinduna maral leibasing fanabadi hotnabidraga yamna ingtapna santi oina leijariba Heirokta masing yamlaba sifai singna helicopter yauna changsilakpa amadi lerak khulakta sifai singna koisinduna miyamda aki akhang pokhankiba si yaningde Heirok Patragi area kharada security forces singna thiba humbagi thabak chatharam liba asi kari chingnaba leibagino Torbungda Kuki na kaptharaklaga Heirokta operation tawrakliba asi karigino haina hangladuna santi oina leiriba Heirokta irang thoknaba sinbigano haiki mahakna makhatana hai ngasi lakiba security khara Heirokki mamangda leiriba chingda dambur khanduna leihori mafam aduda makhatana leinabagi thawong mali maram aduna hairiba ching asida makhatana sifai leiba yaroi haiki ngasi ayuk angan badagi Heirokta state force amadi central force ki masing yamlaba sipai singna la lakpadawna Heirokta drone amadi helicopter yauna yamna sathiba mongda Heirokki praja singbu akiba pohanba gi thawong ama oina chathrakhiba adugumba thawong adu Heirokki praja singna yaningdaba amadi nungaitaba phongdoksari karigidamakta sigalnoba asuk Santi oina leijariba Heirok asida ngarang nahanda Torbung Banglada Kuki Singna bom nongmai kaptharakpa adugumba mafamdudadi asigumba sipai mayam changsinduna adugumba lana tawraiba terrorist sing adu phanabadi honabidraga Santi oina leijariba Heirok sida masing yamlaba sipai sing dagi helicopter yauna changsilaktuna asigumba Heirokki jagada adagi leirak khulakta kesper yauna masing yamlob sipai sing leidana Heirokki praja singbu yamna aki akhang pohangi base Heirokki praja singna yaningdaba madi pendam phongdokchari loina Heirok koi part 3 gi jaga khrada koi hui yauna changsilaga tibu humba khatang tawbiram badusu kari karamba pendaba singnaba leibadagino Torbungda kapnaraga Heirokta operation changbagi mawong ma tawri se masi karigino aduna asigumbasi tawbigano akoi Heirok santi oina leiriba Heirok sida irang thohanaba sinbigano haibasimso haijari loina Heirokki mamang chingda adugumba sipai khara koi nasigi lakpugi sipai singgi khara leihowi leiri haiba adugumba makhatana leinabagi thawong chathaba manba khara tawi haibagi pautari asina chumbo oragadi makhatana hairiba jaga sida akoi hairiba sipai singsi leibe aroi haiba adugumba Heirokki apunbu club amadi apunbu maira paibigi maigedagi su ariba sipai singse leibe aroi haibagi wafamsu ngasi government ni side ta thamjari